무자면 따라 이번이 안강 라이트 줘야지 로 소면 가들 내오지 안강 라이트 줘야지 Good morning guys, welcome back to my channel. मैं नुआई भी ने खले मुझे पुंगा पंता का दो रे ऐ जो आई पुंग तेरे की क्लास लोग हुए वादी वारा बको ngरang training nung chalu baga adegi ai bo chalu baga adu ro jo mathang da mu training nung amu lai ri bako modu chat ta ra ge di angang jing ki class mo cancel to ta ri bo modu na ta puna phare nai class lok thwe chena pa hoji online class to ri aduga aina swaina nung mo chundaraga thabsina jo aingoda ngarang di am thina pom gre ko ngarang adi wana halaga ai mo editing mo phamda dre ba aingoda mind relax to re ba aduga atai thabuk ta ju do kara mai ko na ma ngam ba dum tawra ne ba ko sa ga da ye kha ga nang pong kya idana cha tu jo pe sala do na 어디 능 잡아가 내가니 아이죠 이게 걔는 비실랑 못하네 그냥 거나 두 나한 다들 먹고 는 비상 가다네 아이기 벨라 페퍼 식도 거다 먹고 너랑 뭐 폼 피라고 아이행 너무 루홍바 조니아기 그는 그는 루홍 어디 짱거라 위치게 짱거리 어디 뭐 하나 장엄 따라 그나 사포 또 사이 신가랑 대야 거기는 ai sonia na ju ko adegi atai na ju tamo cha gi re sum ai di ai chak la me khangam ni na ko ana ju sa le ngang nang chak sa tre du adu ga ji pu ma phu ha ji ta sa le koi thubi du ma sa du khara amuk noi te na rang ju amuk oye na ko hari ta ke takim ne ba adu ji pon phong na ba kan da ye nge hale na hai do halakan da khangan kai thara ke do khara chau thau du ya da hai angang du oi ni na ko ni ngai ju to ni na khara mai mai ka thau du ya da bai tare ko jana angang masan na ba ju lung ma tha sai de na kai ru ke no khai ba thok da mi na moi na jo ko an ore ga di khara social khara sonjang gi ni khara cha sang ge thak sang ge ya ida na ko ya tra gu ju kari hara 뚱그라 봐. 랩티 버데 그 기노. 이건 거노. 여기다 진짜 타래. 내가 인터넷을 더 다이오 뭐 파타도. 알아 거기는 아니 콜 다이리아 어두니. 요거는 스타로. 리피드시 아니. 그래 봐. 그래. 어두는 소네. 알아 잉토로디 되게 단어로디 그래 분ing도 그렇지 않면은 거. 너도 파래. dan bertabaksan dapat tok ya agar masih pun tera tak salah lima ada bilang maka lain udisio bisa mau ini poster pelak ke pin na bagi application tak logi apa ada koren ibi saya halak pada sang jahen terasa pun kya wai tadi dia oke haro disio ke mi bula madra kang ni Lamo ya. Wow. Buat maya ni kain lama sih ya. Yes. Oh, stop mo bu lama dia re. Bisa lama ba? Kain mi talak sa uge na. Kamu blender ne. Kada bhai khan ne. nó khom rồi vì thì lại cái làm tôi mà lại không xong thì cả lần như này vô cùng cái đi em đấy ở đây nó chân người đấy rồi đấy cái lần này mình giảm cơm này là aduga tarik kun gi matung do ina san lo bla ke ha gi matan la on ha ba ko hostel de bi thara kan ya
ꯆꯠꯂꯒ ꯂꯧꯕꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯦ ꯃꯤ ꯆꯤꯟꯗ꯭ꯔꯒꯗꯤꯕꯀꯣ ꯇꯥꯔꯤꯛ ꯀꯨꯟ ꯃꯇꯨꯡꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯌꯨꯝꯗ ꯌꯧꯔꯛꯑꯦ ꯉꯁꯤꯗꯤ ꯁꯥꯁꯨ ꯁꯥꯒꯠꯂꯦꯀꯣ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯐꯔꯕꯣ ꯑꯌꯣ ꯑꯗꯨꯗꯤ야 ꯌꯥꯝ ꯆꯥꯁꯤꯜꯂꯨꯀꯣ ꯆꯥꯛ ꯌꯥꯝ ꯆꯥꯁꯤꯜꯂꯨ ꯀꯔꯤ ꯄꯣꯔꯦ ꯂꯩꯔꯦ ꯅꯪ ꯀꯥꯗ ꯊꯝꯃꯝꯃꯕꯅꯦ ꯀꯩꯅꯣ ꯑꯣ ꯇꯧꯔꯤꯕꯅꯦ ꯄꯨꯡ ꯀꯌꯥ ꯋꯥꯏꯗꯅꯣ ꯆꯠꯇꯣꯏꯕꯣ ꯅꯪꯕꯣ ꯑꯣ ꯀꯥꯗ ꯊꯝꯍꯧꯔꯕꯅꯤ ꯑꯩꯅ ꯇꯤꯚꯤ ꯃꯅꯥꯛꯇ ꯄꯤꯁꯜꯂꯝꯃꯦ ꯄꯤꯁꯜꯂꯒ ꯑꯩꯅ ꯄꯣꯁꯇꯦꯜꯗ ꯂꯥꯛꯀꯗ꯭ꯔꯥ ꯍꯪꯕ ꯂꯥꯛꯇꯤ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯏꯁꯨ ꯏꯁꯥꯅ ꯂꯧꯕꯁꯨ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯃꯗꯨꯗꯤ ꯁꯣꯏꯔ ꯀꯥꯟꯅꯔꯦ ꯃꯗꯨꯅ ꯄꯨꯡ ꯇꯥꯔꯤꯛ ꯀꯨꯟ ꯃꯇꯨꯡꯗ ꯂꯧꯕ ꯂꯥꯛꯑꯣꯅ ꯍꯥꯏꯌꯦꯕ ꯃꯗꯨꯅꯁꯨ ꯅꯣꯏ ꯁꯣꯏꯔꯣꯏ ꯅꯁꯥ ꯑꯗꯨꯝ ꯂꯧꯗꯨ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯂꯥꯛꯑꯒꯦ ꯍꯥꯏꯔꯝꯃꯦ ꯑꯗꯨꯗꯤ ꯏꯆꯥꯅꯨꯄꯥ ꯆꯥꯛ ꯆꯥ ꯂꯩꯔꯝꯃꯦ ꯃꯊꯟꯇꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯒꯦꯅ ꯑꯩꯒꯤ ꯆꯥꯛ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯊꯕꯛ ꯈꯤꯇ ꯇꯧꯒꯦ ꯍꯥꯎꯕ꯭ꯔꯣ ꯍꯥꯞꯄꯛꯈ꯭ꯔꯣ ꯆꯥꯛ ꯌꯥꯔꯕꯣ ꯆꯥꯛꯇ ꯆꯥꯒꯦꯕꯀꯣ ꯕꯦꯁꯋꯥꯏꯗ ꯆꯪꯉꯦ 이네 미뚜 레호디 미뚜 레호디 내가 거기 그래 근데 ꯑꯩꯈꯣꯏꯗꯤ ꯏꯁꯥ ꯏꯁꯥꯒꯤ ꯂꯩꯖꯔꯦ ꯑꯩꯒꯤꯅ ꯀꯛꯆꯤꯡ ꯕꯣꯔꯥ ꯅꯣꯏ ꯆꯦꯒꯤꯅ ꯀꯦꯛ ꯂꯩꯖꯔꯦ ꯅꯣꯏ ꯆꯥꯛꯀꯧꯕ ꯕꯥꯇꯣꯟ ꯂꯥꯛꯑꯕ ꯅꯣꯏꯗꯤ ꯅꯨꯡꯁꯤꯗꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯗꯤ ꯋꯥꯆꯦꯞꯇ ꯑꯣꯏꯅ ꯊꯥꯔꯛꯏꯅꯦ ꯆꯥꯛꯀꯧꯕꯗꯤ ꯀꯩꯅꯣ ꯃꯥꯝꯃꯒꯤꯌꯥ ꯋꯥꯆꯦꯞꯇꯁꯨ ꯊꯥꯔꯛꯇꯦ ꯌꯥꯝ ꯄꯨꯅꯤꯡꯕꯅꯦ ꯇꯧꯔꯝꯇ ꯇꯧ ꯂꯛꯅꯕꯒꯤꯔꯣ ꯃꯥꯅ ꯄꯥꯝꯗꯕ ꯄꯣꯠ ꯄꯤꯔꯦꯅ ꯁꯥꯎꯔꯤꯅꯦꯕ ꯅꯪꯅ ꯍꯥꯏꯗꯕ ꯄꯣꯠ ꯅꯣꯏꯁꯦ ꯋꯥꯔꯤꯗꯤ ꯌꯥꯎꯕ ꯌꯥꯔꯣꯏ ꯅꯪ ꯂꯤꯗꯣꯏ ꯋꯥꯔꯤꯁꯦ ꯄꯣꯠꯇ ꯀꯩꯅꯣ ꯃꯥꯏ ꯆꯪꯈꯤꯕꯣ ꯏꯁꯤꯡ ꯈꯔ ꯊꯛꯀꯦ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯗ꯭ꯔꯣ ꯁꯥꯕꯅꯦ ꯉꯁꯤꯗꯤ ꯁꯥꯕꯅꯦ ꯑꯩ ꯆꯥꯛꯀꯧꯕꯗ ꯇꯤ ꯁꯥꯔꯠꯁꯤꯒ ꯖꯤꯞꯄꯔ ꯅꯠꯇꯦ ꯃꯆꯥꯁꯤꯒ ꯇꯧꯔ ꯆꯠꯂꯤ ꯅꯉꯣꯟꯗꯗꯤ ꯅꯣꯏꯁꯨ ꯎꯗ꯭ꯔꯣ ꯕꯥꯆꯧꯗꯪꯗ ꯅꯪꯅ ꯅꯣꯛꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯂꯨꯅ ꯇꯧꯕ ꯃꯥꯆꯧꯗꯗꯤ ꯅꯣꯡꯇ ꯅꯣꯛꯇꯦ ꯄꯥꯝꯕꯤꯖꯕ ꯕꯥꯆꯧꯗ ꯅꯣꯛꯇ ꯅꯣꯛꯑꯗꯤ ꯅꯣꯡꯇꯁꯨ ꯄꯥꯝꯕꯤꯗꯕ ꯅꯣꯡꯇꯅ ꯑꯆꯥꯄꯣꯠꯁꯨ ꯂꯩꯕꯤꯗꯕꯁꯦ ꯅꯪ ꯑꯣꯟꯖꯟ ꯅꯣꯛꯁꯜꯂꯤ ꯁꯤ ꯅꯪꯒꯤ ꯅꯃꯥꯗ ꯑꯩꯈꯣই ꯃꯩ ꯊꯥꯜꯂꯨꯗꯅ ꯊꯥꯜꯂꯤꯅꯦ ꯋꯥꯎ ꯃꯣꯏ ꯃꯩꯁꯦ ꯃꯤꯠ ꯁꯣꯛꯄꯅꯦ ꯅꯣꯏ ꯃꯩꯁꯦ ꯀꯩꯅꯣꯅꯦ ꯐ꯭ꯂꯣꯔ ꯀꯩꯅꯣꯗ ꯊꯥꯜꯂꯤꯅꯦ ꯑꯅꯤ ꯑꯍꯨꯝꯗ ꯃꯥꯅ ꯍꯥꯏꯗꯕ ꯄꯣꯠ ꯄꯤꯔꯛꯑꯦꯅ ꯇꯧꯔꯤꯅꯦꯕ ꯗꯥꯗꯤ ꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯄ ꯎꯔ ꯏꯁꯤꯡ ꯈꯔ ꯊꯛꯀꯦ ꯏꯁꯤꯡ ꯈꯥꯎ ꯁꯤꯔꯦ ꯁꯣꯝꯗ ꯂꯣꯕ ꯕꯤꯛꯁ ꯑꯃ ꯇꯩꯁꯜꯂꯣ ꯕꯤꯛꯁ ꯑꯃꯗ ꯕꯤꯛꯁ ꯀꯃꯥꯏꯅ ꯇꯩꯕ ꯑꯗꯨꯃꯥꯏꯅ ꯇꯩꯕ ꯕꯤꯛꯁꯇ ꯀꯧꯇꯥꯁꯦ ꯄꯥꯏꯔꯒꯅꯦ ꯁꯥꯠ ꯂꯧ ꯆꯤꯡꯉꯦ ꯌꯥꯗꯦ ꯃꯁꯛꯁꯤ ꯑꯩ ꯅꯨꯄꯤꯅ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯒꯤꯗꯤ ꯅꯣꯡꯃꯗ ꯕꯤꯛꯁ ꯇꯩꯁꯜꯂꯣ ꯕꯤꯛꯁ ꯇꯩꯌꯣ ꯄꯥꯏꯒꯦ ꯍꯥꯏꯅꯤ ꯃꯁꯛꯇꯨ ꯑꯣ ꯊꯝꯁ ꯑꯞ ꯁꯥꯆꯤꯝ ꯇꯧꯅꯦ ꯏꯪꯗꯦ ꯍꯥꯏꯅꯤ ꯃꯥ ꯍꯥꯏꯁꯦ ꯃꯥꯅꯅꯦ ꯑꯃꯨꯛ ꯌꯦꯡꯈꯤꯕꯁꯦ ꯃꯥꯟꯅꯗꯕ ꯉꯥꯛꯇ ꯁꯨꯝ ꯄꯔꯤꯡꯁꯥꯟ ꯊꯥꯔꯛꯑꯣ ꯍꯥꯏꯅꯦꯕ ꯕꯤꯕꯤ ꯇꯣ ꯆꯥꯎ ꯌꯥꯗꯕꯅꯤꯅ ꯍꯧꯖꯤꯛ ꯀꯥꯞꯇꯣꯔꯦꯗꯅ ꯀꯦꯃꯦꯔꯥ ꯄꯥꯜꯂꯒ ꯏꯃꯤꯒꯣꯗꯨ ꯑꯣꯏꯅ ꯑꯥꯏꯕꯤꯗ ꯇꯞꯅ ꯑꯗꯨꯅꯦꯃꯤ ꯍꯤꯗꯥꯛꯁꯨ ꯊꯧ ꯌꯥꯗꯦ ꯑꯗꯨꯅꯦꯃꯤ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯑꯩꯈꯣꯏꯗꯤ ꯑꯃꯨꯟꯕ ꯑꯝꯇ ꯂꯩꯕꯤ ꯉꯁꯥꯏ ꯂꯩꯕꯗꯣ ꯆꯛ ꯂꯥꯎ ꯆꯥ ꯌꯥꯗꯦ ꯂꯐꯣꯏ ꯄꯤꯖꯧ ꯑꯗꯨ ꯁꯤ ꯇꯦꯔꯥꯒꯤꯗꯨꯗ ꯀꯥꯞꯀꯦ ꯍꯥꯏꯔ ꯅꯨꯄꯤꯗꯨꯗ ꯑꯣꯀꯦ ꯍꯥꯏꯈ꯭ꯔꯦ ꯐꯔꯦ ꯀꯥꯞꯊꯣꯛꯎꯔꯣ ꯑꯗꯨ ꯇꯥꯔꯗꯤ ꯌꯥꯔꯣꯏ ꯍꯤꯗꯥꯛꯁꯨ ꯆꯥ ꯌꯥꯗꯦ ꯍꯥꯏ ꯕꯥꯏ ꯀꯣ ꯍꯜꯂꯛꯏꯅꯤ ꯀꯩꯅꯣ ꯁꯤꯗ ꯀꯩꯅꯣꯍꯣꯏꯗ ꯆꯪꯉꯨꯕ ꯏꯕꯦꯆꯥꯍꯣꯏꯗ ꯆꯪꯉꯨꯕ ꯌꯨꯝꯗ ꯌꯧꯔꯛꯑꯦ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯌꯧꯔꯛꯄꯒ ꯇꯨꯡꯗ ꯃꯥꯡꯗ ꯑꯩꯈꯣꯏ ꯕꯥꯍꯣꯏꯁꯨ ꯌꯧꯔꯛꯑꯦ ꯀꯥꯞꯄꯛꯑꯕ ꯐꯔꯦ ꯑꯗꯨꯅ ꯀꯞꯇꯕ꯭ꯔꯥ ꯑꯩꯅ ꯐꯣꯟ ꯇꯧꯏ ꯍꯤꯗꯥꯛ ꯑꯝꯇ ꯂꯩꯔꯛꯑꯣꯅ ꯑꯩꯒꯤꯗ ꯇꯧꯕ꯭ꯔꯥ ꯂꯣꯏꯅꯃꯛ ꯇꯧꯏ ꯑꯩꯈꯣꯏ ꯗꯤꯔꯥꯁꯇꯁꯨ ꯇꯧꯏ ꯀꯞꯇꯕ꯭ꯔꯥ
ꯀꯞꯄꯦ ꯑꯗꯨꯅꯤ ꯈꯔꯗꯤ ꯀꯞꯇꯥ ꯊꯣꯏꯕꯤꯗꯨꯅ ꯐꯅꯤ ꯀꯩ ꯍꯤꯗꯥꯛꯅꯣ ꯇꯉꯥꯏ ꯐꯗꯕ ꯂꯩꯇꯕ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯃꯥꯒꯤ ꯑꯩ ꯁꯤ ꯀ꯭ꯔꯤꯁꯇꯨꯅꯤꯗ ꯑꯗꯨꯗꯤ ꯑꯩ ꯀꯥꯎꯔꯕ ꯎꯄꯨ ꯀꯥꯗ ꯂꯩꯒꯦ ꯍꯥꯏꯔꯣ ꯎꯄꯨ ꯀꯥꯗ ꯑꯣꯏꯅ ꯂꯩꯒꯦ ꯍꯥꯏꯔ ꯃꯔ ꯃꯣꯏ ꯀꯩꯁꯨ ꯅꯥꯗꯦ ꯅꯪꯅ ꯆꯠꯀꯦꯁꯨ ꯌꯥꯔꯦ ꯈꯣꯡꯅ ꯆꯠꯂꯁꯨ ꯌꯥꯔꯦ ꯊꯣꯏꯕꯤ ꯌꯨ ꯀꯦꯟ ꯋꯥꯛ ꯍꯧꯖꯤꯛ ꯊꯣꯏꯕꯤ ꯅꯪ ꯆꯥꯎ ꯀꯅꯥꯝ ꯍꯥꯏꯔꯛꯑꯔꯣꯏ ꯍꯧꯖꯤꯛ ꯂꯥꯎꯅꯔꯔꯣꯏ ꯍꯧꯖꯤꯛ ꯑꯣꯟꯊꯔꯛꯀꯅꯤꯍꯦ ꯅꯪ ꯑꯃꯨꯛ ꯑꯣꯟꯊꯔꯛꯇꯅ ꯄꯨꯂꯞ ꯑꯃꯨꯛ ꯌꯧꯅꯅꯤ ꯁꯤꯗ ꯀꯤꯅꯕ ꯃꯣꯠꯇꯕ ꯁꯨꯇꯔꯤꯗꯤ ꯇꯧꯔꯛꯀꯅꯨ ꯁꯨꯇꯔꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯤ ꯅꯣꯏꯒꯤ ꯂꯪ ꯃꯣꯠꯇꯕ ꯑꯅꯥꯟꯕ ꯍꯤꯞꯍꯜꯂꯒꯦꯀꯣ ꯃꯥꯁꯦ ꯊꯣꯏꯕꯤ ꯀꯥꯞꯄꯨꯀꯣ ꯍꯤꯇꯔ ꯈꯨꯠ ꯍꯥꯏꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝ ꯐꯔꯦ ꯊꯝꯃꯣ ꯁꯤꯗꯤ ꯂꯥꯎꯅꯔꯔꯣꯏ ꯅꯪ ꯆꯥꯏꯒ ꯆꯥꯗꯦꯒ ꯇꯧꯕꯗꯣ ꯁꯤ ꯑꯣꯏꯗꯤ ꯀꯩꯝꯇ ꯇꯧꯔꯔꯣꯏ ꯑꯗꯨ ꯃꯥꯏ ꯀꯩꯅꯣꯗꯤ ꯍꯤꯗꯥꯛꯇꯤ ꯑꯗꯨ ꯑꯗꯨꯝ ꯀꯥꯞꯁꯟ ꯇꯥꯔꯦ ꯃꯍꯤ ꯑꯣꯏꯅ ꯀꯥꯞꯄꯦ ꯑꯣ ꯑꯩꯈꯣꯏꯅ ꯁꯤ ꯑꯣꯠꯇꯅ ꯑꯣꯀꯦ ꯑꯣꯀꯦ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯇꯥꯗꯤ ꯃꯃꯥ ꯁꯦꯡꯅꯗꯤ ꯂꯥꯛꯅꯤꯡꯗꯅ ꯑꯩꯗꯤ ꯁ꯭ꯋꯥꯏꯗꯩꯁꯨ ꯀꯩꯅꯣꯝ ꯀꯥꯞꯄ ꯊꯦꯡꯊꯔꯕ ꯃꯩꯗꯨꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯩꯅꯣꯗꯣ ꯇꯥꯏꯁꯤꯗꯤ ꯈꯤꯇꯪ ꯋꯥꯡꯈꯠꯂꯛꯑꯣꯗꯤ ꯇꯥꯃꯣ ꯑꯉꯥꯡ ꯀꯥꯞꯄꯦ ꯃꯔꯤꯟ ꯆꯠꯂꯦ ꯇꯥꯃꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯥꯞꯄꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯀꯥꯞꯄꯤ ꯉꯁꯥꯏꯒꯤ ꯅꯤꯅꯦꯗꯣ ꯑꯗꯨꯅ ꯀꯥꯞꯄꯤꯕ ꯇꯥꯃꯣꯗꯨꯗ ꯗꯗꯥꯗꯨꯁꯨ ꯀꯥꯞꯄꯤ ꯀꯌꯥꯗꯤ ꯀꯥꯞꯈꯤꯒꯦ ꯑꯃꯨꯛꯇꯗ ꯁꯣꯛ ꯄꯥꯜꯂꯦ ꯅꯪ ꯀꯌꯥ ꯀꯥꯞꯈꯤꯒꯦ ꯑꯩ ꯏꯆꯥꯗꯤ ꯏꯆꯟ ꯅꯣꯏꯗꯤ ꯇꯧꯗꯦꯗ ꯑꯩ ꯏꯆꯥꯗꯤ ꯆꯣꯛ ꯆꯣꯛ ꯇꯥꯃꯣ ꯃꯅꯤꯡꯗ ꯍꯤꯗꯥꯛ ꯊꯛꯎ ꯌꯥꯗꯕꯗ ꯁꯦ ꯃꯩ ꯋꯥꯠꯂꯦ ꯊꯥꯟꯕ ꯑꯗꯨꯒꯤ ꯃꯩ ꯑꯃꯨꯛ ꯋꯥꯠꯂꯤ ꯀꯥꯏ ꯊꯥꯡꯒꯦ ꯑꯣ ꯉꯥꯜꯂꯦ ꯀꯩꯝ ꯇꯧꯔꯣꯏ ꯁꯤꯗꯒꯤ ꯅꯪ ꯁꯥꯟꯅ ꯄꯤꯔꯛꯑꯣꯗ ꯁꯤꯁꯨ ꯀꯥꯞꯄ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯑꯁ ꯋꯥꯅ ꯉꯥꯛꯇ पाइगनो कोन काय गे ꯅꯨꯄꯥꯗꯨꯅ ꯑꯁ ꯀꯜꯂꯤ ꯅꯥꯗꯦ ꯁꯞꯇ꯭ꯔ ꯌꯥꯝ ꯀꯜꯂꯤ ꯍꯩꯗꯤ ꯌꯥꯝ ꯍꯩꯕꯅꯦ ꯑꯗꯨ ꯅꯨꯄꯤꯗꯣ हे वाचते पाले ꯍꯣꯏ ꯕꯦꯝꯆꯥ ꯃꯆꯥ ꯑꯗꯨꯝ ꯀꯥꯞꯄꯦꯕ ꯃꯉꯣꯟꯗ अरुसु कापो दिमान ꯑꯗꯨꯅ ꯑꯩꯅ दादा अरुस्तो मासु कापि ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯑꯗꯒꯤ ꯗꯣꯛꯇꯔ ꯕꯁꯟꯇꯗꯨꯗ ꯑꯩ ꯈꯪꯕ ꯑꯗꯨꯗꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯦꯕ ꯍꯥꯏꯗꯤ ꯀꯥꯎꯕꯗꯨꯅꯦ ꯉꯁꯥꯏ ꯅꯨꯄꯤꯁꯤꯅ ꯕꯁꯟꯇꯗ ꯑꯩꯅ ꯍꯥꯏ ꯌꯦꯡꯗꯕ ꯃꯤ ꯑꯩꯈꯣꯏꯅ ꯊꯥꯖꯗꯕ ꯃꯤ ꯇꯧꯐꯝꯁꯦ ꯍꯥꯏꯔꯦ ꯌꯦꯡꯕꯅꯦ ꯑꯗꯨꯁꯨ ꯐꯔꯅꯤꯗꯀꯣ ꯐꯔꯅꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯐꯔꯅꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯐꯔꯅꯤ ꯑꯕꯨꯡꯉꯣ ꯅꯪ ꯂꯥꯛꯑꯣꯗꯅ ꯉꯥꯛꯇꯪ ꯂꯩꯒꯦ ꯍꯥꯏꯔ ꯄꯥꯊꯣꯛꯑꯁꯤꯕꯅꯤ ꯂꯥꯏꯔꯤꯛ ꯁꯤ ꯑꯣꯏꯗꯤ ꯐꯔꯅꯤ ꯊꯣꯏꯕꯤ ꯒꯨꯗ ꯀꯣ ꯒꯨꯗ ꯒꯔꯜꯅꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯤꯗꯤ ꯁꯤ ꯀꯥꯞꯄꯤ ꯑꯁ ꯈꯣꯡꯒ ꯊꯥꯡꯒꯠꯂꯛꯑꯦ ꯁꯤꯗꯤ 모자 만남 모자 만남 뭐해 네 봐 완다게 또 위에 마저비 되는 뭐 마저비 완다 근데 마저비 완다가디 그만 또 봐 잘 왕클라니 시나 파라 봐 아니 뭐 혹시 기름 담가 삐제봐 시 쿠tum지들 아우 그래 와이 그래 와 아우 그래 시시하는 게 아우 마이 꼭도 기름 왕가 삐리 파거든 또비로 되나 파잖아 어떤 농당 이제 뿡 때리면 따라 딱그래 어떤 짝짝이라 떠오르면 거기 용차 아마가 이루어래 어디 한가 아마가 통해 어떤 그 도비주 그 바이카다 뭐 띠까포도 카피고 어떤 매암행 시 브로지 마탄 그 선저라게 이 보수 빨면 토거디 like to video more share to video no views or be subscribe to video more misana basale bio so please be safe and be healthy bye bye good night bye bye good night